Tara suba amadi taramathoy suba IRB result Haidokpinaba Leingakki Pukning Chingsillakli. All Manipur 10 and 11 IRB Battalion Recruitment 2019 batch na amuk hana anoba Leingak amadi BJP gi oiba mapung phaba Leingak amuk halakpada candidate pumnamakna hainingai leitana nungaiba phongdokpaga loinana makha tana miyamgi seba tawba ngambo oibiyo haina yaifa paujel pirakle. All Manipur 10 and 11 IRB Rifleman 2019 batch JSC Biba Vos completed candidate ki secretary kaithelakpam nauban thadorok pacherola man hai mamange coalition government matamda tara suba amadi taramathoy suba IRB result haidokpang ngamkhidriba karigino haina miyam pumnamakna amadi media na chingbada chawba wahang ama oinakhe wahang singdugi paukhum oina chief minister na chahi asigi January 18 da khana nainabagi thoramda BJP khaktagi Leingak laklabade tara suba amadi taramathoy suba IRB battalion ani ase haidokpana ahanba khongthang oigani haina thamkhiba du athubada thabak oina onthok pirakani haibagi thajabaga loinana chahi mari pharaklaba matam kuina waraklaba naha singgi khanbiduna paliba Leingak asigi pukning chingsinjari haina cherol asina makha tana phongdorokle. MLA mari minister oina wasak loraba yabagi thajaba laire. Chief Minister N Birena lusingba BJP gi ani suba Leingak asigi oina hojik minister tarukke pham hangduna leiriba se ngasi numit humni marini gi manungda mengkhalaba yabagi thajaba yamna nakna leire haire. Pausi asina phangba paugi matungina de hangduna leiriba minister pham taruk ase BJP gi MLA singdagi manga aduga NPF tagi MLA ama minister oina wasak loraba yai haire. Minister oina wasak logodoriba singni haina ngangnariba singde Imphal West ki oina konthokjam kendra ge BJP gi MLA Dr Sapam Ranjan Imphal East ki oina Khurai kendra ge Laisangthem Susindro Elais Yaima Thoubal district ki oina Hairo kendra gi BJP gi MLA Dr Thokchom Radhesyam 54 nungba kendra gi MLA Dipu Gangmai Pannabatari loinana minister oina wasak logodoriba sida BJP ga punna satminariba Naga People's Front ki MLA amasu yauraba yabagi thajaba laire. Loinana waliba minister pham asigi damakta hojik karamba BJP gi MLA da pigadagi haibagi matangda aruba wafam ama oina lairi haire. Bosemna loba class 10 gi exam mahairoi lising kuntra ga mapan lomna saruk yaduna ngasidagi haukhre. Governor na climate activist Lisi Priya Kanguzam unaduna Ras Baban da taramna okhre. Climate education bu School singda lairik oina tamhanba matam oire Lisi Priya Manipur gi Governor La Ganesan na malem gi saknai rabi Environment and Climate Activist Lisi Priya Kanguzambo ngasi Ras Baban da taramna okhibaga loinana climate change ki lamda mahakna tawriba thabak sing asida thagatpa phongdokhre. Lisi Priya na Governor da Manipur gi school singda climate education bo tangai fadana school syllabus ta yawhanduna angang singda tambiba hongnaba taksin-khi. Application kaure Indiana independent fangkiba chahi humbudraga manga subagi azadi ki amrita mahasab ka mari leinana state asigi matik chaba lanai miyoi institution singdagi application kauri haina Manipur Leingakki home ge under secretary na district singi deputy commissioner singda khanghalle cherol asina makha taraduna union minister of culture amadi tourism G Kisan Reddy na state Leingak ta khanghalakpagi matungin na hairiba Gandhi Peace Prize asida lupa crore amaga citation amaga gi award ne mari lainaba state asigi DC singna district level committee ama semlaga matik chaba miyoi natraga institute aduge maming matha sing adu tha asigi kungani thoi phawbugi manungda Leingakki home department da yawraknaba khanghalle. Chingi lamdadi afaspa lokthoktriba karigino Congress BJP gi Leingak asina tampake mafam khaktada afaspa lokthoklaga chingi lamdadi afaspa lokthoktriba karigino haina Congress na BJP Leingak ta hangrakle. Congress baban da leiba Risang Kaising Media Center da pangthokpa paugi mifam amada Manipur Pradesh Congress Committee MPCC gi working president T Manga Wi-Fi na hai handak state asigi district taruki police station mapal na kwanba mafam singdagi afaspa 1958 Manipur Leingak na lokthokre mamangda su Congress ki matam kumja 2004 da assembly segment taretagi afaspa lokthokke masida hangning livade disturb area si hill area dadi karigi lokthoktribano haibasine IM amasung India Leingak na ceasefire lairaga Chingi district ta yamna ingna lairamme India Leingak na su chanaba si chingda ing sikna laire adubu karigidamak CM na go to hill haiba thauram pangthoklaga tampaki mafam kharada afaspa lokthoklaga singdana karigi lokthoktribano haina mahakna hangkhe. Paugi mifam aduda saruk yakhiba MPCC gi working president KH Devavartana hai kumja 2002 dagi
2017 फाउबगी मनुंग असिदा मणिपुर गी पुलिस स्टेशन चौरांगना तरागा तरेटोम लेरमगनी हाइना खल्ले मसिगी मतांगदा कांग्रेस की मतमदगी थारगा लेंगाक असिना डिस्टर्ब एरिया लौथोखिबा असि पुलिस स्टेशन तरागा मंगा सुरे मसिदा चादा येंगलगा कुंदगी कुनगा माथोई फाउबने मसी यामना पुकनिंग थौगनिंगाई दी ओइदे वाफमसिंग असिगा मरी लेनना तंपाक्ता फसपा लौथोकलिबा सिसु मपुंग फाबा नत्ते अदुबु चिंगा तंपाक्ता चप मानना मफमसिंग खाइदोकलगा अफसपा लौथोकपा मथौ ताई हाइना खल्ले मरक असिदा डिस्टर्ब एरिया लौथोखरबा मतुंग अफसपा रिपील तौखरबा मतुंगदा CSO मयाम अदुगा पॉलिटिकल पार्टी अमनसु चिंगतम चप मानना अफसपा लौथोकपिनबा अपील तौखिबा लैख्रे अदुना चिंगतम चप मानना चौखटमिनबा इंग चिकपा लहिनबा मथौ ताई हाइना खल्ले अदुना चिंगदगिसु अफसपा लौथोकपुम थोई हाइखे अरोइबदा ताबिरिबा पुमनमकपु थागतचरी।